ꯁꯤꯅ ꯃꯔꯣꯏ ꯊꯣꯡꯕꯅꯦ ꯃꯌꯥꯝ ꯀꯣ ꯊꯥꯡꯖꯤꯡꯒꯁꯨ ꯌꯥꯎꯔꯤꯅꯦ ꯃꯌꯥꯝ ꯈꯪꯗꯦ ꯃꯌꯥꯝ ꯀꯩ ꯉꯥ ꯃꯥꯜꯂꯤ ꯐꯖꯅ ꯃꯍꯤꯁꯨ ꯍꯥꯎꯔꯅꯤ ꯑꯇꯥꯎꯕ ꯊꯣꯡꯕ ꯄ꯭ꯂꯁ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯔꯦꯇꯤꯡ ꯑꯝꯇꯪ ꯄꯤꯖꯔꯛꯀꯦꯀꯣ ꯁꯦ ꯑꯝꯇꯪ ꯆꯥꯔꯒ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯔꯣꯏꯕꯤ ꯍꯥꯎꯏꯀꯣ ꯑꯗꯨꯒ ꯆꯝꯄ꯭ꯔꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯁꯤꯒ ꯍꯋꯥꯏ ꯊꯣꯡꯕꯁꯤꯗ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯤꯛꯆꯜꯂꯒ ꯆꯥꯕꯁꯤꯅ ꯃꯔꯣꯟ ꯑꯃ ꯍꯥꯎꯔꯤꯕ So welcome back guys. Ngasi ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏ ꯂꯨꯄꯥ 200ꯒꯤ ꯊꯥꯂꯤꯀꯣ 200ꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯊꯥꯂꯤ ꯑꯗꯨꯒ ꯈꯤꯇꯪ ꯁꯤꯗꯒꯤꯁꯤ ꯂꯣꯋꯔ ꯑꯣꯏꯕ ꯄ꯭ꯔꯥꯏꯁ ꯂꯩ ꯑꯩꯈꯣꯏ ꯂꯨꯄꯥ 200ꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯍꯦꯟꯅ ꯆꯥꯕ ꯌꯥꯕ ꯃꯐꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ 200ꯒꯤ ꯆꯥꯡꯗ ꯆꯥꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯑꯩ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯆꯕꯅꯤꯀꯣ ꯂꯥꯛꯏꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯃꯊꯦꯜ ꯂꯨꯀꯣꯏ ꯍꯥꯏꯕꯗꯤ ꯂꯩꯐꯝ ꯈꯣꯠꯐꯝ ꯑꯦꯗ꯭ꯔꯦꯁ ꯂꯣꯏꯕ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯂꯣꯏꯕꯁꯤꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯪꯉꯛꯑꯦꯀꯣ ꯂꯣꯀꯦꯁꯟꯁꯦ ꯑꯩ ꯂꯣꯏꯕꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯅ ꯍꯥꯏꯕꯁꯤ ꯂꯨꯄꯥ 200ꯅ ꯀꯌꯥꯝ ꯆꯥꯕ ꯌꯥꯒꯗꯒꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯧꯁꯦꯕ ꯄꯨꯛ ꯀꯥꯏꯒꯩ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯤꯇꯪꯈꯛ ꯆꯥꯔ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯂꯨꯄꯥ 200ꯁꯤꯅ ꯊꯥꯂꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯠ ꯀꯌꯥꯝ ꯌꯥꯝꯒꯦ ꯃꯊꯦꯜ ꯀꯌꯥꯝ ꯌꯥꯝꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯗꯤꯀꯣ ꯂꯦꯠꯁ ꯒꯣ ꯁꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯌꯧꯔꯛꯄ ꯃꯥꯜꯂꯦꯀꯣ ꯁꯤ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯩꯀꯩ ꯌꯧꯔꯛꯏꯗꯣ ꯁ꯭ꯄꯦꯁꯤꯌꯦꯜ ꯊꯥꯂꯤ ꯌꯧꯔꯛꯑꯦꯀꯣ ꯑꯩꯈꯣꯏ ꯁꯤꯅ ꯏꯁꯤꯡ ꯂꯩꯔꯦ ꯆꯥꯛ ꯂꯩꯔꯅꯤꯀꯣ ꯁꯤꯗ ꯍꯩꯅꯤꯀꯣ ꯁꯤꯅ ꯑꯣ ꯁꯤꯗꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯁꯤꯗꯤ ꯏꯔꯣꯝꯕ ꯃꯊꯦꯜ ꯌꯥꯝ ꯌꯥꯝꯃꯤ ꯁꯤ ꯀꯩꯅꯣ ꯉꯥ ꯊꯣꯡꯕ ꯍꯋꯥꯏ ꯊꯣꯡꯕ ꯁꯤꯗꯤ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕ ꯁꯤꯅ ꯃꯔꯣꯏ ꯊꯣꯡꯕ ꯁꯤꯅ ꯁꯪꯒꯣꯝ ꯈꯦꯔ ꯑꯆꯥꯔ ꯀꯥꯡꯍꯧ ꯑꯦꯟ ꯁꯤꯒꯤꯁꯤꯅ ꯆꯝꯄ꯭ꯔꯥꯒ ꯇꯤꯜꯍꯧꯒꯀꯣ ꯌꯥꯝꯃꯦ ꯑꯁꯦꯡꯕ ꯑꯝꯇꯪ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯁ ꯈꯨꯌꯥꯝꯁꯦ ꯁꯤ ꯂꯨꯄꯥ 200ꯗ ꯐꯪꯉꯤꯅꯤꯀꯣ ꯂꯣꯏꯅꯃꯛ ꯑꯝꯇꯪ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯋꯥ ꯂꯨꯄꯥ 200 ꯈꯛꯇꯁꯨ ꯌꯥꯝ ꯆꯥꯔꯗꯤ ꯌꯦꯡꯉꯣꯗꯅ ꯕꯦꯔꯥ ꯀꯥꯔꯅꯤ ꯁꯤꯗꯤ ꯍꯣꯏ ꯂꯦꯡ ꯑꯣꯠꯄ ꯉꯝꯃꯔꯣꯏꯀꯣ ꯃꯌꯥꯝ ꯎꯇꯤꯁꯨ ꯌꯥꯎꯔꯦꯀꯣ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯦ ꯎꯇꯤꯁꯤ ꯃꯊꯦꯜ 11ꯅꯤꯀꯣ ꯁꯨꯞꯅ 11 11 ꯃꯊꯦꯜ ꯑꯗꯨꯒ ꯃꯃꯜꯅ 199 ꯈꯛꯇꯪ ꯄꯤꯔꯕ ꯑꯗꯨꯒ ꯆꯥꯛꯁꯤ ꯌꯥꯝꯔꯦ ꯃꯌꯥꯝ ꯑꯃꯨꯛ ꯑꯣꯛꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯥꯞꯍꯟꯕ ꯌꯥꯏꯀꯣ ꯃꯣꯏꯒꯤ ꯃꯊꯦꯜꯁꯦ ꯆꯥꯛꯀ ꯀꯩꯀꯩꯁꯦ ꯑꯗꯨꯝ ꯍꯥꯞꯍꯟꯕ ꯌꯥꯏ ꯑꯗꯨꯒꯤꯗꯤ ꯗꯣꯟ ꯋꯥꯔꯤ ꯃꯌꯥꯝ ꯆꯥꯔꯁꯤ ꯃꯍꯥꯎ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯤ ꯑꯗꯨꯒ ꯑꯩ ꯁ꯭ꯇꯥꯔ ꯔꯦꯇꯤꯡ ꯈꯔ ꯄꯤꯖꯔꯝꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯃꯍꯥꯎ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣ ꯉꯁꯤꯒꯤ ꯍꯥꯏꯐꯦꯠ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯁꯤꯅ ꯃꯅꯤꯡꯈꯥ ꯀꯥꯡꯍꯧꯀꯣ ꯑꯗꯨꯒ ꯌꯥꯎꯔꯤꯕꯁꯤ ꯃꯊꯦꯜ ꯃꯌꯥꯝꯁꯤ ꯀꯩꯀꯩꯅꯣ ꯀꯃꯦꯟꯇ ꯏꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯁꯤꯗ ꯀꯩ ꯂꯩ ꯎꯇꯤ ꯂꯩ ꯎꯇꯤꯁꯤꯁꯨ ꯑꯔꯣꯏꯕꯤꯗ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤꯀꯣ ꯁꯤꯁꯤꯅ ꯑꯆꯥꯔꯅꯤꯀꯣ ꯑꯆꯥꯔꯁꯤꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎꯗꯣ ꯂꯧꯔꯒ ꯆꯥꯅꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯁꯪꯒꯣꯝ ꯈꯦꯔ ꯂꯩ ꯁꯪꯒꯣꯝ ꯈꯦꯔ ꯈꯨꯅꯪ ꯌꯦꯡꯉꯣꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗ ꯇꯥꯔꯛꯇꯧ ꯃꯥꯟꯗꯦ ꯇꯥꯔꯛꯇꯦꯕ ꯒ꯭ꯔꯨꯞꯇꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯔꯣꯏ ꯊꯣꯡꯕ ꯕꯣꯔꯤ ꯈꯨꯌꯥꯝꯁꯦ ꯌꯦꯡꯉꯣꯗꯅ ꯃꯌꯥꯝ ꯐꯖꯔꯦꯍꯦ ꯁꯤꯗꯅꯤ ꯏꯁ ꯍꯥꯎꯒꯗ꯭ꯔꯥ ꯃꯌꯥꯝ ꯍꯥꯎꯗꯣꯏ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯍꯥꯏꯁꯦ ꯑꯩꯒꯤꯁꯨ ꯔꯦꯇꯤꯡ ꯄꯤꯖꯔꯛꯀꯅꯤꯀꯣ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯖꯔꯛꯀꯦ ꯊꯨꯝ ꯌꯥꯛꯏ ꯅꯝꯃꯤ ꯑꯣꯏꯅꯝꯃꯤꯒ ꯍꯥꯏꯇꯥꯔꯒꯁꯨ ꯁꯤ ꯀꯩ ꯉꯥꯅꯣꯗꯤ ꯈꯪꯗꯦ ꯃꯌꯥꯝ ꯀꯩ ꯉꯥ ꯃꯥꯜꯂꯤ ꯐꯖꯅ ꯃꯍꯤꯁꯨ ꯍꯥꯎꯔꯅꯤ ꯑꯩ ꯍꯩꯗꯣꯛꯇꯅꯅꯦ ꯑꯗꯨꯒ ꯁꯤꯅ ꯍꯋꯥꯏ ꯑꯩꯈꯣꯏꯁꯦ ꯍꯋꯥꯏꯁꯤꯗꯤ ꯑꯗꯨꯝ ꯃꯤꯔꯥꯏꯔꯗꯕꯅꯤ ꯉꯥ ꯊꯣꯡꯕ ꯃꯔꯛꯇ ꯍꯋꯥꯏ ꯌꯥꯎꯁꯜꯂꯛꯄꯁꯤꯗꯤꯀꯣ ꯑꯗꯨꯝ ꯁꯤꯁꯨ ꯉꯥ ꯑꯃꯨꯛ ꯂꯩꯔꯦ ꯁꯤꯅ ꯉꯥꯁꯦ ꯇꯣꯏꯅ ꯊꯣꯡꯕ ꯑꯝꯇꯪ ꯌꯦꯡꯁꯤ ꯃꯌꯥꯝ ꯍꯥꯎꯒꯗꯧ ꯃꯥꯟꯕ꯭ꯔꯥꯅ ꯑꯁ ꯑꯗꯨꯒ ꯁꯤꯅ ꯏꯔꯣꯟꯕ ꯀꯩꯀꯩ ꯃꯊꯦꯜ ꯌꯥꯎꯕ ꯃꯥꯜꯂꯤ ꯏꯔꯣꯝꯕꯁꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯌꯦꯟꯗꯦꯝ ꯑꯃꯗꯤ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯍꯨꯝꯃ ꯌꯦꯡꯗ꯭ꯔꯗꯤ ꯈꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯥꯀꯥꯟꯗ ꯑꯝꯇ ꯈꯪꯖꯔꯅꯤ ꯑꯗꯨꯒ ꯃꯥꯏꯔꯦꯟꯒꯤ ꯐꯦꯟ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯆꯥꯕꯗ ꯉꯥꯎꯖꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯥꯏꯔꯦꯟ ꯂꯣꯏ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯄꯨꯛꯁꯨ ꯃꯥꯏꯔꯦꯟ ꯃꯥꯟꯁꯤꯜꯂꯛꯑꯦꯀꯣ ꯑꯗ ꯃꯥꯏꯔꯦꯟ ꯍꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯑꯦꯄꯦꯇꯥꯏꯖꯔ ꯑꯃꯨꯛ ꯇꯧꯖꯒꯦ ꯁꯤ ꯀꯩ ꯃꯥꯜꯂꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯍꯩꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯏꯅꯦꯄꯜ ꯍꯥꯏꯒꯗ꯭ꯔꯥ ꯀꯤꯍꯣꯝ ꯍꯥꯏꯒꯗ꯭ꯔꯥ ꯀꯣ ꯑꯗꯨꯗꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯃꯍꯥꯎ ꯇꯪꯉꯁꯤ ꯃꯌꯥꯝꯀꯣ ꯂꯦꯠꯁ ꯒꯣ ꯃꯌꯥꯝ ꯆꯥꯛꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒ ꯂꯩꯇꯥꯔꯒꯗꯤ ꯀꯩꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯝꯇꯪ ꯌꯦꯡꯁꯤ ꯌꯥꯝꯗ꯭ꯔꯦ ꯉꯁꯤ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦꯗ ꯁꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯁꯦ ꯃꯌꯥꯝ ꯁꯤ ꯈꯨꯌꯥꯝꯁꯤꯗꯤ ꯑꯩ ꯌꯣꯝꯃ ꯄꯨꯈ꯭ꯔꯒꯦ ꯇꯧꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯀꯩ ꯃꯊꯦꯜ ꯍꯧꯁꯤꯒꯦ
ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯍꯥꯏꯅꯕꯗꯣ ꯍꯋꯥꯏꯅ ꯍꯧꯔꯒꯦꯀꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯦ ꯍꯋꯥꯏꯁꯦꯀꯣ ꯍꯋꯥꯏꯁꯤ 10ꯃꯨꯛ ꯃꯅꯨꯡꯗ ꯁ꯭ꯇꯥꯔ ꯔꯦꯇꯤꯡ ꯀꯌꯥ ꯄꯤꯕ ꯌꯦꯡꯉꯦꯀꯣ ꯃꯣꯏꯁꯦ ꯃꯌꯥꯝ ꯃꯍꯥꯎ ꯇꯧꯖꯒꯦ ꯅꯪ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯍꯋꯥꯏꯁꯦ ꯃꯨꯛ ꯃꯥꯜꯂꯦꯀꯣ ꯑꯔꯣꯏꯕꯤ ꯍꯋꯥꯏꯁꯦ ꯃꯍꯥꯎ ꯂꯩ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯑꯩ ꯔꯦꯇꯤꯡꯗ ꯄꯤꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯍꯋꯥꯏ ꯍꯥꯟꯅ ꯆꯥꯔꯛꯄ ꯍꯋꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ 10 ꯃꯅꯨꯡꯗ ꯑꯩꯗꯤ 8 ꯑꯗꯨꯃꯥꯏꯅ ꯄꯤꯖꯒꯦꯀꯣ ꯁꯤꯒꯤꯗꯤ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯃ ꯍꯋꯥꯏꯁꯤꯃ ꯑꯍꯥꯟꯕ ꯍꯧꯕꯁꯦ ꯈꯨꯗꯥꯡꯈꯥꯡꯁꯦ ꯍꯥꯎꯋꯦ ꯃꯔꯣꯏ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯏꯟꯖꯥꯡ ꯈꯣꯏꯗꯁꯦ ꯑꯩ ꯀꯦꯃꯦꯔꯥ ꯄꯥꯏꯔꯒ ꯇꯧꯕꯅꯤꯅ ꯃꯌꯥꯝ ꯆꯥꯡ ꯃꯊꯛꯇ ꯑꯗꯨꯝ ꯍꯩꯊꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤꯗꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏꯅ ꯃꯔꯣꯏ ꯊꯣꯡꯕꯁꯨ ꯑꯃꯨꯛ ꯌꯦꯡꯒꯦ ꯃꯔꯣꯏ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒ ꯌꯦꯡꯁꯤꯀꯣ ꯁꯤꯅ ꯃꯔꯣꯏ ꯊꯣꯡꯕꯅꯦ ꯃꯌꯥꯝꯀꯣ ꯊꯥꯡꯖꯤꯡꯒꯁꯨ ꯌꯥꯎꯔꯤꯅꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯤ ꯃꯔꯣꯏꯁꯤ ꯇꯧꯔꯦ ꯕꯣꯔꯤꯁꯤ ꯇꯧꯔꯒ ꯑꯃꯈꯛ ꯆꯥꯛꯈꯣꯝ ꯑꯃꯈꯛꯇꯪ ꯍꯨꯛꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯎꯕ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯔꯣꯏꯕꯤꯗ ꯍꯥꯎꯕ ꯃꯥꯜꯂꯦ ꯃꯔꯣꯏ ꯊꯣꯡꯕꯁꯤ ꯃꯌꯥꯝ ꯇꯦꯁ ꯑꯗꯨꯝ ꯇꯧꯕ ꯂꯥꯛꯄꯤꯌꯨꯀꯣ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ ꯐꯖꯅ ꯍꯥꯎꯋꯦ ꯃꯔꯣꯏꯒꯤ ꯔꯦꯇꯤꯡꯁꯤꯅ ꯑꯃꯨꯛ 8.5 ꯑꯗꯨꯃꯥꯏꯅ ꯂꯩꯅꯤꯀꯣ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯗ ꯍꯦꯟꯅ ꯍꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯅ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯝ ꯇꯥꯔꯒꯁꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯍꯥꯎꯔꯦ ꯁꯤꯃꯗꯤ ꯑꯇꯥꯎꯕ ꯊꯣꯡꯕ ꯄ꯭ꯂꯁ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯔꯦꯇꯤꯡ ꯑꯝꯇꯪ ꯄꯤꯖꯔꯒꯦꯀꯣ ꯁꯦ ꯑꯝꯇꯪ ꯆꯥꯔꯒ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯔꯣꯏꯕꯤ ꯍꯥꯎꯏꯀꯣ ꯑꯗꯨꯒ ꯆꯝꯄ꯭ꯔꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯁꯤꯒ ꯍꯋꯥꯏ ꯊꯣꯡꯕꯁꯤꯗ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯤꯛꯆꯜꯂꯒ ꯆꯥꯕꯁꯤꯅ ꯃꯔꯣꯟ ꯑꯃ ꯍꯥꯎꯔꯤꯕ ꯑꯗꯣ ꯁꯤ ꯑꯝꯇꯪ ꯌꯦꯡꯁꯤ ꯃꯌꯥꯝ ꯔꯦꯇꯤꯡ ꯑꯝꯇꯪ ꯄꯤꯖꯔꯛꯀꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗꯨꯅꯤꯀꯣ ꯁꯦ ꯑꯇꯣꯏꯕꯗ ꯌꯥꯎꯔꯦ ꯑꯇꯣꯏ ꯊꯣꯡꯕꯒꯤ ꯃꯔꯨ ꯑꯃꯨꯛ ꯄꯟꯗꯅꯅꯦ ꯔꯤꯝꯁ ꯌꯧꯅꯅꯤ ꯑꯃꯨꯛ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯁꯤꯗꯤ ꯐꯖꯅ ꯍꯥꯎꯋꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯤꯗꯤ 9.5 ꯃꯨꯛ ꯔꯦꯇꯤꯡ ꯄꯤꯕ ꯌꯥꯅꯤ ꯁ꯭ꯇꯥꯔꯁꯦꯀꯣ 10 ꯃꯅꯨꯡꯗ ꯌꯥꯝ ꯍꯥꯎꯋꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯎꯕ ꯆꯥꯖꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯇꯥꯔꯒꯁꯨ ꯁꯤ ꯌꯥꯝ ꯍꯥꯎꯕꯩꯅꯤꯀꯣ ꯊꯃꯣꯏꯗ ꯍꯦꯛ ꯄꯦꯟꯕ ꯍꯥꯏꯗꯣ ꯑꯣꯏꯕ ꯑꯗꯨꯒ ꯁꯤꯒꯤ ꯉꯥ ꯐꯨꯜ ꯊꯣꯡꯕꯁꯤ ꯑꯃꯨꯛ ꯌꯦꯡꯁꯤ ꯉꯥ ꯃꯄꯨꯝ ꯊꯣꯡꯕ ꯃꯄꯨꯝꯃꯛꯇꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯇꯥꯔꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤꯀꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯍꯤꯁꯤ ꯐꯖꯅ ꯍꯩꯊꯔꯦ ꯃꯍꯤꯒ ꯇꯧꯔ ꯅꯥꯟꯅ ꯆꯥꯒꯗꯕꯅꯤ ꯁꯤꯒꯤ ꯔꯦꯇꯤꯡ ꯑꯃꯨꯛ ꯄꯤꯖꯔꯛꯀꯦ ꯋꯥ ꯚꯥꯂꯣ ꯑꯁꯤ ꯑꯇꯣꯏꯕ ꯊꯣꯡꯕꯁꯤꯅꯗꯤ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯗꯣ ꯃꯥꯏ ꯔꯦꯇꯤꯡꯁꯨ 9 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ 10 ꯃꯅꯨꯡꯗ 9 ꯑꯃꯁꯤ 9.5 ꯑꯣꯏꯕꯅꯤ ꯑꯇꯥꯎꯕ ꯁꯤꯒꯤ ꯑꯇꯥꯎꯕ ꯊꯣꯡꯕꯁꯦꯀꯣ ꯑꯗꯨꯝ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯨꯕꯨ ꯇꯣꯏꯅ ꯊꯣꯡꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯉꯁꯤ ꯈꯪꯗꯦ ꯉꯁꯤꯗꯤꯀꯣ ꯑꯇꯣꯞꯄ ꯏꯔꯣꯝꯕ ꯍꯥꯞꯆꯤꯜꯂꯒ ꯈꯣꯠꯆꯜꯂꯒ ꯑꯗꯨꯝ ꯌꯦꯡꯁꯤ ꯏꯔꯣꯝꯕꯁꯨ ꯁꯤꯗ ꯂꯩꯔꯦ ꯏꯔꯣꯝꯕꯁꯦ ꯌꯦꯟꯗꯦꯝ ꯂꯩꯔꯦꯀꯣ ꯑꯩꯁꯦ ꯆꯥꯕꯗꯗꯤ ꯆꯤꯜꯍꯥꯎꯗꯤ ꯈꯔ ꯊꯤꯒꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯂꯔꯖꯤ ꯇꯧꯕꯤ ꯃꯥꯏ ꯃꯤꯠ ꯄꯣꯝꯕꯤ ꯀꯩ ꯍꯥꯏꯔ ꯇꯧꯒꯜꯂꯦꯕꯀꯣ ꯑꯗꯨꯅ ꯈꯟ ꯆꯥꯗ ꯌꯥꯗꯦ ꯃꯦ ꯏꯔꯣꯡꯕꯁꯦ ꯁꯕꯦꯟꯃꯨꯛ ꯑꯣꯏꯅꯤꯀꯣ ꯃꯦ ꯌꯥꯝ ꯃꯍꯥꯎ ꯂꯩꯕꯗꯤ ꯑꯣꯏꯗ꯭ꯔꯥ ꯀꯣ ꯁꯕꯦꯟꯃꯨꯛ ꯑꯣꯏꯅꯤ ꯑꯗꯨꯒ ꯃꯥꯏꯔꯦꯟꯁꯨ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯥꯏꯔꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯥꯏꯔꯦꯟ ꯇꯣꯠꯂꯦ ꯍꯧꯖꯤꯛꯀꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯎꯋꯦ ꯃꯥꯏꯔꯦꯟꯁꯤꯁꯨ ꯑꯩ ꯃꯌꯥ ꯊꯝꯃꯒꯦ ꯃꯥꯏꯔꯦꯟꯁꯤꯅꯀꯣ ꯑꯩ ꯃꯌꯥ ꯊꯝꯃꯒꯦ ꯑꯗꯨꯒ ꯑꯇꯣꯞ ꯀꯩꯀꯩ ꯂꯩꯔꯤꯒꯦ ꯆꯥꯗ꯭ꯔꯤꯕ ꯃꯔꯣꯏ ꯊꯣꯡ ꯆꯥꯈ꯭ꯔꯦ ꯑꯗꯨ ꯎꯇꯤꯁꯤ ꯎꯇꯤ ꯆꯥꯗ꯭ꯔꯤ ꯀꯥꯡꯍꯧ ꯆꯥꯗ꯭ꯔꯤ ꯀꯥꯡꯍꯧꯁꯦ ꯁꯤꯒꯤ ꯀꯩꯅꯣ ꯌꯥꯎꯏꯀꯣ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯌꯥꯎꯋꯦ ꯈꯥꯃꯦꯟꯁꯦ ꯆꯥꯕ ꯄꯛꯅꯗꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯁꯤ ꯊꯦꯡꯖꯔꯔꯣꯏꯒꯦꯀꯣ ꯁꯤꯝꯇꯪꯗꯤ ꯉꯥꯛꯄꯤꯔꯣ ꯑꯗꯨꯒ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯃꯥꯏ ꯃꯤꯠꯇꯣ ꯍꯅꯨꯃꯥꯟ ꯃꯥꯟꯗꯧꯔꯕ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎꯇꯤ ꯑꯃꯨꯛ ꯌꯦꯡꯁꯦ ꯎꯇꯤꯁꯦ ꯍꯩꯖꯤꯜꯂꯒ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯃꯁꯥ ꯅꯥꯟꯗꯦꯗꯤ ꯍꯥꯏꯕꯤꯔꯛꯑꯅꯤ ꯑꯗꯨꯕꯨ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯌꯥꯝꯃꯟꯈꯤꯅ ꯂꯣꯏꯁꯨ ꯆꯥꯅꯤꯡꯕꯀꯣ ꯑꯩꯗꯤ ꯎꯁꯣꯞ ꯆꯥꯕ ꯃꯇꯝꯗ ꯃꯊꯦꯜꯁꯦ ꯌꯥꯝ ꯍꯥꯞꯍꯟꯗꯦꯕꯀꯣ ꯌꯥꯝ ꯆꯥꯕꯁꯦ ꯍꯩꯅꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯃꯃꯝꯒꯨꯝꯕ ꯆꯥꯕ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯅ ꯁꯤ ꯎꯇꯤꯁꯤ ꯑꯃꯨꯛ ꯌꯦꯡꯒꯦ ꯎꯇꯤꯒꯤ ꯔꯦꯇꯤꯡ ꯑꯃꯨꯛ ꯄꯤꯖꯔꯛꯀꯦ ꯃꯌꯥꯝ ꯎꯇꯤꯁꯦ
ꯁꯤ 9 ꯃꯌꯥꯃꯨꯛ ꯄꯤꯕ ꯌꯥꯅꯤꯀꯣ ꯃꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯎꯇꯤ ꯑꯁꯦꯡꯕ ꯍꯥꯎꯋꯦ ꯎꯇꯤ ꯍꯥꯎꯋꯤ ꯁꯤꯗ ꯍꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯉꯥ ꯁꯤ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯁꯤ ꯍꯥꯎꯋꯤꯀꯣ ꯉꯥꯒꯤ ꯇꯣꯏ ꯊꯣꯡꯕꯁꯤ ꯍꯥꯎꯋꯤ ꯏꯔꯣꯟꯕ ꯑꯃ ꯈꯤꯇꯪ ꯌꯥꯗ꯭ꯔꯦ ꯃꯥꯏꯔꯦꯟꯁꯤꯃ ꯑꯗꯨꯝ ꯌꯥꯏ ꯃꯥꯏꯔꯦꯟ ꯑꯗꯨꯝ ꯍꯥꯎꯋꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯁꯤꯀꯣ ꯃꯔꯣꯏ ꯊꯣꯡꯕꯁꯨ ꯍꯥꯎꯈꯤ ꯃꯔꯣꯏ ꯊꯣꯡꯕꯁꯤꯗꯤ ꯑꯗꯨꯝ ꯍꯥꯎꯈꯤꯀꯣ ꯑꯗꯨꯒ ꯁꯪꯒꯣꯝ ꯈꯦꯔ ꯆꯥꯗ꯭ꯔꯤ ꯀꯥꯡꯉꯧꯁꯦ ꯑꯩ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯀꯣ ꯍꯔꯥꯎꯕꯤꯕ ꯌꯥꯗꯦ ꯈꯥꯃꯦꯟ ꯆꯥꯕ ꯌꯥꯗꯦꯕ ꯑꯍꯥꯎꯕ ꯄꯣꯠ ꯑꯃ ꯆꯥꯕ ꯌꯥꯗꯦ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯑꯇꯩꯗꯤ ꯑꯗꯨꯝ ꯑꯔꯣꯏꯕꯤ ꯑꯣꯚꯔꯑꯣꯜꯗ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯤꯗ ꯑꯔꯣꯏꯕꯤ ꯍꯥꯎꯋꯦꯀꯣ ꯑꯗꯣ ꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗꯤ ꯂꯨꯄꯥ 2,000ꯅ ꯐꯪꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯄꯨꯛꯀꯥꯏꯒꯩꯁꯨ ꯆꯥꯕ ꯌꯥꯕ ꯑꯗꯨꯒ ꯑꯔꯣꯏꯕꯤ ꯆꯥꯡꯗꯁꯨ ꯍꯥꯎꯋꯦꯕ ꯁꯤꯗꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣ ꯇꯦꯁꯁꯦ ꯁꯕꯖꯦꯛꯇꯤꯞ ꯑꯣꯏꯒꯅꯤꯀꯣ ꯃꯤ ꯑꯃꯒ ꯑꯃꯒꯗꯤ ꯈꯦꯠꯅꯒꯅꯤꯀꯣ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯒꯁꯨ ꯃꯌꯥꯝ ꯁꯤꯒꯤ ꯇꯦꯁꯁꯤꯗꯤ ꯃꯌꯥꯝꯒ ꯇꯣꯞ ꯇꯣꯞꯀꯅꯤꯀꯣ ꯑꯗꯨꯃꯗꯤ ꯒꯦꯔꯦꯟꯇꯤ ꯇꯧꯒꯦ ꯃꯌꯥꯝꯀꯣ ꯑꯗ ꯀꯃꯦꯟꯇꯤ ꯁꯟꯕꯤꯔꯝꯃ ꯂꯥꯛꯑꯒ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣ ꯑꯝꯇꯪ ꯌꯦꯡꯉꯨ ꯌꯥꯝꯃꯟꯒꯤꯅ ꯆꯥ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅꯤ ꯂꯨꯄꯥ 2,000 ꯄꯨꯛꯀꯥꯏꯕ ꯆꯥꯕ ꯑꯩ ꯌꯣꯝꯃ ꯄꯨꯗꯣꯏꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯒꯗꯤꯀꯣ ꯑꯗꯨꯅ ꯌꯦꯡꯉꯁꯤ ꯃꯌꯥꯝꯀꯣ ꯃꯌꯥꯝ ꯑꯔꯣꯏꯕꯒꯤ ꯁꯪꯒꯣꯝ ꯈꯦꯔꯁꯦ ꯗꯦꯖꯔꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯨꯅꯦ ꯃꯌꯥꯝꯀꯣ ꯍꯥꯎꯕ ꯏꯪꯂꯤꯁꯁꯦ ꯃꯌꯥꯝ ꯌꯥꯝ ꯅꯪꯉꯤ ꯍꯥꯏꯗ꯭ꯔꯥ ꯑꯩ ꯉꯁꯥꯏ ꯍꯥꯏꯒꯗꯣ ꯇꯥꯔꯛꯄ ꯌꯥꯕ ꯑꯔꯣꯏꯕꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦꯀꯣ ꯑꯝꯇꯪ ꯌꯦꯡꯒꯦ ꯃꯍꯥꯎꯇꯪ ꯑꯝꯇꯪ ꯌꯦꯡꯒꯦ ꯔꯦꯇꯤꯡ ꯄꯤꯖꯔꯛꯀꯦ ꯃꯌꯥꯝ ꯌꯨꯕꯤꯗꯩ ꯀꯩꯗꯒꯤ ꯀꯤꯁꯃꯤꯁꯇꯩ ꯀꯩꯗꯩ ꯂꯣꯏ ꯌꯥꯎꯏꯅꯤ ꯁꯤꯗꯤ ꯑꯁ ꯁꯪꯒꯣꯝ ꯈꯨꯅꯝꯁꯦ ꯑꯃꯨꯜ ꯀꯧꯇꯥ ꯂꯣꯏ ꯍꯥꯞꯆꯤꯜꯂꯕ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯃꯁꯤ ꯔꯦꯇꯤꯡꯁꯦ ꯑꯗꯨꯝ 9.5 ꯄꯤꯕ ꯌꯥꯅꯤꯀꯣ ꯃꯌꯥꯝ 10 ꯑꯃꯨꯛ ꯄꯤꯗ꯭ꯔꯤꯀꯣ 9.5 10 ꯃꯅꯨꯡꯗ 9.5 ꯑꯗꯨꯝ ꯄꯤꯕ ꯌꯥꯏ ꯍꯥꯎꯋꯦ ꯌꯥꯝ ꯃꯌꯥꯝꯗꯣ ꯀꯥꯞꯀꯨꯂꯦꯗꯗꯤ ꯁꯥꯎꯕꯤꯔꯛꯀꯅꯨꯀꯣ ꯑꯗꯨꯕꯨ ꯁꯤꯠ ꯅꯥꯟꯅ ꯆꯥꯔꯦꯗ ꯃꯌꯥꯝ ꯎꯍꯟꯖꯅꯤꯡꯉ ꯇꯧꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯂꯩꯐꯝ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏꯒꯤ ꯂꯩꯐꯝꯁꯤ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯝꯇꯪ ꯑꯗꯨ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯣꯀꯦ ꯃꯌꯥꯝ ꯃꯐꯝꯁꯦ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤꯔꯣꯏ ꯃꯊꯦꯜ ꯂꯨꯀꯣꯏꯅ ꯁꯨꯃꯥꯏꯅ ꯊꯥꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯪꯁꯤ ꯑꯗꯨꯒ ꯂꯦꯟꯃꯥꯔꯛ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦꯀꯣ ꯂꯦꯟꯃꯥꯔꯛꯁꯦ ꯑꯩꯈꯣꯏ ISBT ꯑꯩꯈꯣꯏ ꯏꯟꯇꯔꯁꯇꯦꯠ ꯕꯁ ꯇꯔꯃꯤꯅꯁ ꯂꯩꯕ ꯁꯣꯝꯗ ꯂꯩꯔꯦꯀꯣ ꯏꯟꯇꯔꯁꯇꯦꯠ ꯕꯁ ꯇꯔꯃꯤꯅꯁ ꯑꯃꯁꯨꯡ ꯁꯤꯗ ꯁꯣꯝꯗꯅ ꯑꯣꯂꯦꯝꯄꯤꯌꯥ ꯃꯣꯜ ꯂꯩꯔꯦ ꯑꯣꯂꯦꯝꯄꯤꯌꯥ ꯃꯣꯜꯁꯤꯒꯤ ꯑꯣꯄꯣꯖꯤꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯔꯣꯏ ꯃꯊꯦꯜ ꯂꯨꯀꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯅꯥꯟꯅ ꯊꯥꯔ ꯂꯩꯔꯝꯃꯅꯤ ꯑꯗꯨꯒ ꯆꯪꯉꯒ ꯌꯦꯡꯁꯤ ꯃꯌꯥꯝꯀꯣ ꯁꯤ ꯀꯗꯥꯏꯋꯥꯏꯗ ꯆꯪꯗꯣꯏꯅꯣ ꯁꯤꯒꯤ ꯃꯈꯥꯋꯥꯏꯗ ꯆꯪꯒꯅꯤ ꯑꯗꯨꯒ ꯁꯤꯗ ꯐꯣꯟ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯈꯔ ꯂꯩꯔꯝꯒꯅꯤꯀꯣ ꯀꯥꯈꯠꯄꯒꯤ ꯂꯝꯕꯤꯁꯦꯀꯣ ꯁꯤꯗ ꯂꯥꯛꯀꯅꯤ ꯁꯤꯒꯤ ꯁ꯭ꯇꯦꯌꯔ ꯑꯃ ꯂꯩꯔꯝꯃꯅꯤ ꯁꯤ ꯁ꯭ꯇꯦꯌꯔꯁꯦ ꯑꯗꯨꯝ ꯀꯥꯈꯠꯄꯤꯔꯛꯀꯅꯤꯀꯣ ꯀꯥꯈꯠꯂꯅꯤꯀꯣ ꯑꯗꯨꯒ ꯁꯦ ꯌꯦꯠꯂꯣꯝꯗ ꯍꯥꯏꯒꯦꯁꯨ ꯌꯥꯔꯦ ꯑꯣꯏꯔꯣꯝꯗ ꯍꯥꯏꯒꯦꯁꯨ ꯌꯥꯔꯦ ꯕꯠ ꯄ꯭ꯔꯤꯐꯔꯦꯕꯂꯤ ꯑꯩꯈꯣꯏ ꯑꯣꯏꯔꯣꯝꯗ ꯍꯥꯏꯔꯒꯦꯀꯣ ꯁꯤꯗ ꯑꯣꯏꯔꯣꯝꯗ ꯍꯥꯏꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯍꯣꯇꯦꯜ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯒꯅꯤ ꯔꯤꯁꯦꯞꯁꯟ ꯁꯤꯔꯣꯏ ꯂꯤꯂꯤ ꯍꯣꯇꯦꯜ ꯍꯥꯏꯅ ꯊꯥꯔꯒꯅꯤ ꯋꯦꯜꯀꯝ ꯒ꯭ꯔꯥꯟ ꯔꯤꯑꯣꯄꯅꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯔꯣꯏ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯨꯃꯥꯏꯅ ꯊꯥꯔꯦ ꯉꯁꯤꯒꯤꯗꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯣꯝꯗ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯔꯤꯁꯦꯞꯁꯟ ꯁꯤꯔꯣꯏ ꯂꯤꯂꯤ ꯍꯣꯇꯦꯜ ꯍꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯁꯤ ꯁꯨꯝ ꯀꯥꯈꯠꯄꯤꯔꯛꯑꯅꯤꯀꯣ ꯀꯥꯈꯠꯄꯤꯔꯒ ꯁꯤꯗ ꯔꯤꯁꯦꯞꯁꯟ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯃꯊꯦꯜ ꯂꯨꯀꯣꯏꯁꯦ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯝꯇꯪ ꯍꯪꯕꯤꯔꯅꯤꯀꯣ ꯑꯗꯨꯅ ꯁꯣꯝꯗ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯁꯤ ꯖꯒꯥꯁꯤꯗ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯆꯪꯗꯣꯏꯅꯤꯀꯣ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯗꯨꯝ ꯆꯥꯐꯝꯗꯣ ꯂꯩꯔꯅꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤ ꯊꯥꯔꯤ ꯆꯥꯔꯒ ꯈꯨꯠꯅ ꯆꯥꯗꯕꯤꯗ ꯁ꯭ꯄꯨꯟꯅꯒ ꯆꯥꯏꯗꯣ ꯀꯩꯒꯤꯅꯣ ꯁꯪꯒꯣꯝ ꯈꯦꯔꯅ ꯍꯥꯟꯅ ꯍꯧꯅꯕ꯭ꯔꯕ ꯂꯥꯁꯇꯅꯤ ꯁꯪꯒꯣꯝ ꯈꯦꯔꯒ ꯁꯤꯒꯨꯝꯕꯁꯦ ꯂꯥꯁꯇ ꯆꯥꯒꯗꯕꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪ ꯑꯩ ꯑꯣꯟꯅꯔꯦ ꯇꯥꯏꯕꯪꯄꯥꯟ ꯑꯣꯟꯅꯔꯕ ꯀꯩꯅꯣ ꯐꯨꯔꯤ ꯃꯊꯛꯀ ꯑꯣꯟꯅꯅ ꯂꯤꯠꯄ꯭ꯔꯥꯕ